ngasi numida waram phong ki Tongan2ba Manipuri si phong singdigi maru oibi I pausing khonggacharaga Manipur top channel gi makerigi myamna thamjagi Ahaanbada state sigi wangbada thokpa pau khar han pijage China na pungna kilometer satruk yang na sienba malem gi khwaidigi yang ba train Ahaanba oina puthokre China na pungna kilometer satruk yang na sienba malem gi khwaidigi yang ba train Ahaanba oina lamthakre maduna sieliba sangduda Beijing dagi Shanghai Pau kilometer lising ama hienbagi lambi pung ani khaktada yawbungami hairi anauba maglev train asina train mathakta paiba makai sienaba electromagnetic force sizinai so hairi train asina makhol ithok thokte amasum maintenance isang sangde hainus paus makhatana su phungdurakle atopa paw manamo Afgan Force-singda Mateng Paangladuna US na Taliban singda Bomb-na Laandaakhre NATO amadi US lanmising Afghanistan dagi hankraba matungda Taliban sing amuk mapangal kan khalakpa oina province kaya makhoigi akhada thamjilakpadagi US na Afghanistan lanmising Mateng Paangba mo hawkhre hawkhiba numit kharani asigi manungda US lanmising na Taliban laifam singda air strike tawduna terrorist kaya hatpa ngamkhre haina su confirm tawkhre adubu US na thawdo adugi akupa pawdi piu haiba yakhide tasengna Afghan army singidamak US na pangbiya ba mateng pangani su haikhi makhoina Afghan National Defense amasum Security Force ANDSEF Singapore tattana faunari aduga mafam adugi tangdu laitana leinaba US na matam suppada khalli haina su Pentagon Press Secretary John Kirbyna Washington gi pawgi mifam amada phongdokhi haina spouse na pali makha chatharak poina masum losilak poina topa marui pak paw khran am lising am sani ga marfu ga mari positive oiki taraga manga laikhidre samapan ga nifu ga mapan research tokhi haukiba pung kun ga mari sida mi lising taruka sani pan ga kunthra ga taruk COVID-19 test tawbu mi lising am ga sani ga marfu ga mari na COVID-19 positive oire Health Department dagi phangba report ki matung ina haukiba pung kun ngamri mari asida COVID-19 laisat na maram oiduna miyoi taraga manga laikide miyoi samapan ga marfu ga mapan na laisat asida ki phaduna research tokhi nauna positive oiraglaba sing asi tharaga apunba confirm case lising maudraga subnagi saniga humfuguni thoi sukre haina supali Imphal West sahunga marfuga mathu Imphal East sahunga tara ukhul taraga mari Bisnupur samaga taraga taret Sandel the Yankaiga matoi Chuchampur samaga nifu Kaksingda marfuga manga Thawbal the Mauduraga manga Tamenglong the Kuntraga mari Senapati taraga nipan Tengnopal taraga taret None the nipan Jiribam the manga amadi Kangpokpida mapan positive webtenaki Laikidaba Singadu Imphal West gi taret Imphal East gi ani Bisnupur gi ahom Chuchampur gi ama amadi Kangpokpi gi ani ni hari ngasi phawbu covid license maram oiduna sikhipa mi gi masing lising amaga samni ga yankai ga mata sukre license asita gi phakiba masing na lising humdra ga ni pan ga sini pan ga humdra ga ni to sukre recovery rate 87.38 yaure hauji active case lising mapan ga samapan ga kuntra ga mapan laire masigi manungda Ahaanba dose da lakh mapan ga lising maudra ga mari ga samapan ga marfu ga nithoi amade ani suba dose da la amaga lising kuntra ga mapan ga satra ga kun ga nipan ka thokre loinana sample marfu ga humdai genome sequencing tawda sample humdra ga nipan amadi delta variant ni haina confirm tokre haina spali atoba pawmana bira emporium ira finance muthatle haina lauthoklu raba matung ngasi amuk investors singi senpham pina bo honari herakle Bira Emporium amadi ira finance ki investors singi senpham company ki laidiba asset tegi pinaba hotnari haina Bira Emporium Private Limited ki director ni haijaba yumnam irabantana phongdorakli mangna thadorakwa video amana hai Bira Emporium amadi ira finance ki investors singi sale company ki laijariba asset singna singane company ki asset na singi haibisi hanadigi haiduna lakli business down satpana hard case oina habidi sale oina hanba ngambagi sakti leitre puba thangba ngamdaba pressure lakhibadigi mamangna singdokhibasu laikre maramaduna angakwa makhalgi pressure pirakpa khara lepiraga bira amadi irana hotnariba asida cooperation pibiyo hainasu mangna appeal tarakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄ꯭ꯔꯃꯣꯁꯟ ꯄꯤꯈ꯭ꯔꯕ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯉꯥꯛꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯊꯣꯛꯈ꯭ꯔꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯔꯤꯖꯜ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯗꯤ ꯏꯟꯗꯤꯌꯟ ꯁ꯭ꯀꯨꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ CISCEꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯔꯤꯖꯜꯁꯨ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ CISCEꯒꯤ ꯁꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯁꯦꯝꯒꯤ ꯑꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯄꯥꯡꯊꯣꯛꯇꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯀꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯃꯍꯦꯟꯗ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯖꯨꯂꯥꯏ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯂꯦꯞꯍꯟꯕ ꯅꯨꯡꯉꯥꯏꯇꯦ ꯀꯃꯤꯇꯤ꯫ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯕ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯑꯣꯟ ꯗꯦꯂꯤꯚꯔꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯑꯣꯟ ꯗꯦꯂꯤꯚꯔꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯐ꯭ꯔꯦꯁ ꯀꯥꯔꯠ ꯁ꯭ꯇꯣꯔꯒꯤ MD ꯖꯣꯏꯆꯥꯟ ꯃꯣꯏꯔꯥꯡꯊꯦꯝ, ꯐꯨꯗ ꯋꯥꯏꯐꯥꯏꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯕꯤꯀꯤꯆꯥꯟ, SF ꯗꯦꯂꯤꯚꯔꯤꯒꯤ ꯀꯣ-ꯑꯣꯟꯗꯔ ꯑꯃꯗꯤ MD B2 ꯑꯣꯏꯅꯥ, ꯏꯁꯇꯦꯠ ꯑꯣꯐ ꯏꯝꯐꯥꯜꯒꯤ MD ꯂꯩꯗꯥꯅ ꯂꯩꯁ꯭ꯔꯝ ꯑꯃꯗꯤ ꯕꯨꯛꯇꯧꯒꯤ ꯕꯤꯖꯤꯅꯦꯁ ꯂꯤꯗ ꯔꯣꯕꯥꯔꯠ ꯁꯂꯥꯝ ꯄꯨꯟꯅ ꯚꯔꯆꯨꯑꯦꯜ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯦꯂꯤꯚꯔꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯀꯣꯚꯤꯗ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕ ꯑꯍꯜ ꯑꯃ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯈ꯭ರೆ꯫ ꯆꯍꯤ 63 ꯁꯨꯔꯕꯤ ꯑꯍꯜ ꯑꯃ ꯀꯣꯚꯤꯗ-19 ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯔꯥꯏꯕꯤꯕꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯐꯒꯠꯂꯛꯂꯦ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯍꯤꯌꯥꯡꯂꯝꯒꯤ ꯃꯦꯗꯤꯀꯦꯜ ꯏꯟꯆꯥꯔꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯃꯦꯗꯤꯀꯦꯜ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯨꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯍꯦꯡꯕꯝ ꯁꯈꯤ ꯀꯧꯏ꯫ ꯃꯍꯥꯛ ꯍꯤꯌꯥꯡꯂꯝꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯖꯨꯟ 13ꯇ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯇꯦꯝꯄꯔꯔꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯣꯚꯤꯗ ꯅꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯝꯕꯤꯔꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯥꯛ ꯆꯥꯖꯕꯒ ꯂꯣꯏꯅꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯄꯨ ꯂꯧꯈꯠꯇꯨꯅ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯄꯨꯈꯠꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯁꯦꯆꯨꯔꯦꯁꯟ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯃꯗꯤ ꯈꯣꯡꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤ꯫ ꯃꯍꯥꯛ ꯍꯦꯛ ꯄꯨꯈꯠꯂꯛꯄ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯈꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯑꯦꯗꯃꯤꯠ ꯇꯧꯔꯝꯂꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯗꯦ꯫ ꯋꯥꯍꯦꯡꯕꯝ ꯁꯈꯤ ꯍꯧꯖꯤꯛ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯇꯣꯝꯇ ꯆꯥꯖꯕ ꯉꯝꯂꯦ ꯑꯃꯗꯤ ꯐꯝꯕꯁꯨ ꯉꯝꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯒ ꯂꯣꯏꯅꯕꯤ ꯁꯦꯜ ꯌꯥꯎꯗꯕꯗꯒꯤ ꯀꯨꯝꯕꯤꯗ ꯂꯩꯕ ꯃꯌꯨꯝꯗ ꯃꯈꯣꯡꯅ ꯍꯜꯂꯛꯄꯗ ꯂꯃꯈꯥꯡꯗ ꯂꯦꯛꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯝꯕꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯈꯨꯠꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯕ ꯁꯦꯜ ꯌꯥꯎꯗꯕꯗꯒꯤ ꯃꯈꯣꯡꯅ ꯃꯌꯨꯝ ꯇꯥꯟꯅ ꯍꯜꯂꯛꯄꯗ ꯂꯃꯈꯥꯡꯗ ꯂꯦꯛꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯊꯥꯡ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯂꯃꯈꯥꯡꯗ ꯐꯤꯕꯝ ꯁꯣꯛꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯁꯨꯡ ꯀꯣꯚꯤꯗꯅ ꯊꯦꯡꯅꯕꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯋꯥꯏꯗꯨꯅ ꯃꯌꯨꯝ ꯀꯨꯝꯕꯤ ꯇꯥꯟꯅ ꯊꯤꯟꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯗꯣꯁꯇꯤ ꯆꯍꯤ 60 ꯀꯧꯏ꯫ ꯃꯍꯥꯛ ꯉꯔꯥꯡ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯠꯅꯕ ꯉꯝꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯗꯣꯁꯇꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯦꯌꯔ ꯁꯦꯟꯇꯔ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯈꯠꯅꯔꯛꯈꯤꯕꯅꯤ꯫ ꯗꯣꯁꯇꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤ꯫ ꯗꯣꯁꯇꯤꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝꯃ ꯆꯍꯤ
ꯌꯥꯡꯈꯩꯒ ꯅꯤꯄꯥꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯨꯝꯗ ꯄꯨꯊꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯁꯤꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯒꯥꯔꯤ ꯋꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯑꯃꯗꯤ ꯁꯦꯜ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯇꯥꯅ ꯈꯣꯡꯅ ꯂꯥꯛꯄꯗ ꯂꯝꯃꯈꯥꯡꯗ ꯂꯦꯛꯊꯔꯛꯄꯅꯤ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯌꯨꯀꯣꯕꯤꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯅꯤꯡꯊꯧꯖꯝ ꯃꯦ ꯑꯃꯅ ꯆꯠꯄ ꯉꯝꯗꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯣꯀꯦꯜ ꯀ꯭ꯂꯕꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯁꯤꯟ ꯂꯥꯡꯂꯒ ꯀꯨꯝꯕꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯈꯤꯕꯅꯤ ꯈꯨꯗꯛꯇ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯃꯦ ꯑꯃꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯇꯦꯡ ꯄꯤꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ